पाउसेदा यंपम ओइबा मर ओइबा पाउ खरा अपडेट तौजरे नौरिबी नुपी मसा नमदुना फमलालुबा मियोय अनि हालागनी आरपीएफ फमलालुबा 21 खोमई कोर्ट पुथोरकपदा इरांग थोकरे सही नौरिबी नुपी मसा अमबो नमदुना फमलानबदा सेनरिबा मियोय अनि सिबगी चेराक फिरे हना लेबागसगी लोना यादे हन लाउथोक्रबा रेवोल्यूशनरी पीपल्स फ्रंट आरपीएफ ना थादोरकपा चेरोला मन हायरे लुबसिगी असिस्टेंट सेक्रेटरी पब्लिसिटी वांकिम ना थादोरकपा चेरोला सिनेमा खाताना हाय हालागरे हन लाउथोक्रबा मियोय अनि अदुदी कोम्बी सेदुपुर मनिंगलेकायदगी खांगेंबम सांजोय सिंह एलाइस आथोय एलाइस पाम्बाई सही कुनगरिफान अपोपगे मिंग के एस मागलेंबा सिंह अमसोंग हराउरोक मई लेकाय इम्फॉल ईस्टगी लैसांगथेम खोंबई सही यांखैगा हुमदोय अपोकपा लैकिताबा एल बिधो सिंहने थासिगी कुंदप मणिपुरदा लेरिबा टीवी चैनल की नबिदाव वारमगी पाव अमसोंग थासिगी कुनगा मथोयगी पावसिंगदा पल्लीबा इम्फॉल ईस्टगी ताखेल संजन बमगी सिंहदा कौदुना लालहौवा अमगी मियोय अमना नौमैना नमदुना अपोकपा मपामगी ममांगदा नुपी मसा अमानुंगसी हाइतना फमलान बेखिबगी थौदोक असिदा आरपीएफ ना थमई चोकना नुंगाइतबा फोंदोकसरी अमदी ओपी नाइबीबगी चाइना खांगलिबै चानोवे इमुंगी अवाबदा सरुग याजारी लमचत नाइदबा मियोबगी मिनुंगसी याउदबा थौदोक असिदा हाक्तेंगना चेनरिबा मियोय अनि असिगी मतांगदा आरपीएफ ना मियामदा सेंगदोकसरी थासिगी तरागनि थोइदा नुपी मसा असिबा फमलानबदा हाक्तेंगना चेनरिबा कोम्बी सेदुपुर मनिंगलेकायदगी खांगेंबम सांजोय असि था अहुमोकी ममांगदा आरपीएफ की वाखलनबो थाजै थबक तौजगे हरकपदगी लोबाजिगे सनकांगलोन की मतुंगिना थबक तहनबा याबा नत्रगना यादबा मियोयरा हाबगी सांगेंगदा लैरिबा लुपकी कारिगुंबा थबक अमदा सिनहद्रिबा मियोय अमनि मारकसना मणिपुर तंपाकता लैरिबा लुपकी मियोयसना कुलाई पोदुना सत्पा यादबा फिबा ममा लैबदगी संजोय हरबा नुपा सिदा पुलिसना फाबदा यावी हरबा नान एमएम पिस्तोल असे लोतुना थमनबा सिनरंबनि हायरे हौखिबा कुमजा लिसिंग अनि तरागा निफान नुपी मसा असिबा नमदुना फमलानबदा चेनबगीदमक जेलदा लैरुबा हराउरो माय लेकाय इम्फाल ईस्टगी लैसांगथेम खोमई सही यांखैगा हुमदोय असि आरपीएफ का करिगुंबा हिरम अमतदा मरी लैनदे लोबसिदा सिगुंबा नुपी खुनाइबा हंतनि यंगबा मियोय अमतगी सनफम लैते सेरोलसना मखातन हाय था असिगी तरागा निथोइदा हौखिबा कुमजा लिसिंग अनि तरागा निफान नुपी मसा असिबो फमलानखिबगी केस अदु आरपीएफ की हलसिंगी याथंग बतुंगिना वेल फंगलगनी अन इम्फाल ईस्टगी ताखेल संजनबमगी सिंह द कौरग नौमैना नमदुना अपोकपा मपामगी ममांगदा फमलान बिखिबा असि आरपीएफ ना हाक्सिना लवे थौदोगसी आन बोयना नमदुना फमलान किबदा हाक्तेंगना सेनरिबा खोमई अमदि सांजोय अनिना सिल्लांगदुना लाउदुनरगा चथाकिबनी आबसि लुपना टिकटपदा खांगले लोकि मिंगसिन अदुना लुपो सेंथननबा तौरिबा मियोयसिंग असे लोकि यंगनबता नतला लेबाक असेगी अमदि मियोयबा खुनाइगी यंगनबने कनागुंबा नुपा अमना नुपी अमबा नमदुना फमलालबदी सिबगी सराक पीबा हायबसि आरपीएफ की चनकांगलोंदा इदुना लैरिबने मरमदुना खोमई अमसुक सांजोय हरिबा मियोयसिंग असिना लोकि मिंग पाउबसिन अदुना नुपी ओइबिबु हंथबा मियंग लोइदना फमलान खिबगीदमक आरपीएफ ना मियोय अनि सिबगी सराक पीरगने हायरे पनबयाबदी आरपीएफ ना हालगने हाने लाउथोख्रबा मियोय अनि असि लालाउबगा मरी लैनबा केस अमसुंग सही नौरिबि नुपी मचा अमनमदुना फमलान बगा मरी लैनबा केसता फारग जुडिशियल कस्टडीदा ngasiदगी रिमांड तौख्रबने नागालमरोमदा फमलानबगी केस असिगी 21 अनिगी मनुंगदा लैसांगथेम खोमई ngasi huripok da laipa sarap court police na puthorage mapo court hasna numit 15 gi judicial remand piraba matungda court complex dagi puthokna da bahona bada manak adwaida leramba pasing jamla nupi sina thomjinda police ki gari dagi singthana bahona ge aduba police na miyam madu ningtin laksla batungda court complex dagi puthoke mafam madu tin kiba miyam na 21 singa dubo sipagi sarak pi kadabani aida lauke laisang tem khomai nataba atoba 21 sanjembam sanjoidi masangam dabadagi video conferencing ki khudangda magistrate ki mamang da pothorage mahak jawna makhoi animak mathang thagi manga fawba judicial remand pikre police na court da thamlakpa report ki matungina sahi noribi nupi masa adu handak tanawna famlan bagi tawtoga sida begdi madugi mafubok thokliba laisang them khomai amade khangembam sanjoi ki marakta lauduna ba man bagi khudam singchu phangba ngamle haire makhoi na haidorak bagi matungina jail da lairingai madamda khomai na khangembam sanjoi tu nupi macha asiba famlan khibagi matang da wari kaya paudamge khomai da sanjoi da hariba thabagasi amuk hanna mahna pangthokna da wafam singchu phongdoke maramaduna makhata na case asigi matang da thijinna ba nungai na ba october 5 foba judicial remand pbu haijara khibane kona su wafam sing asi taraba matung da judicial remand gi ayawa fike makatarakwa atopa pauda Congress na Manipur thugaina na basilam bagi khudam changtam lai
ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯗꯕꯒꯤ ꯋꯥꯅꯤ IRB ꯒꯤ ꯌꯥꯎꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯁꯤꯡꯒꯤ ꯐꯜ ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯖꯣꯔꯣ ꯂꯥꯎꯊꯣꯛꯂꯒꯅꯤ ꯃꯤꯅꯤꯁꯇꯔ ꯃꯤꯈꯜ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ IRB ꯒꯤ ꯔꯥꯏꯐꯜꯃꯦꯟ ꯂꯧꯅꯔꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯆꯥꯎꯅ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯀꯧꯈꯤꯕ ꯊꯕꯛꯁꯤꯡꯒꯤ ꯐꯜ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ 15ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯖꯣꯔꯣ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ N Biren ꯂꯥꯎꯊꯣꯛꯈ꯭ꯔꯦ Bharatiya Janata Party Manipur Pradesh Sindhuna Imphal gi City Convention Center da pangthokkiba Modi Ediret 20 Trimbit Delivery ki matangda state ki thakda pangthokba seminar da wangangladuna Si Minister N Biren hai Manipur na India da tinkraba matungda state asibo parts chi oina amuk tham union territory oina amuk tham tawduna leramkhibane India da mars tawbaga state ut piram lapadi Manipur asi hojik leiriba phibam asida ki yauna chawkhalamgane Asigumba Sataramba Muising Aduna House Talambi Rally Satuna Law Kong Pasi Noning Bapawe. I went Habiru and hide the Bagiwani, Araglabadi Sang Fangnang Manida, Makwena Nungairoi, Manifu, Tuhanabahonaba, Kang Masel Gimaragda, Nungsina than about House Satabagi Masaks and Rekota Lay, Bangaktane. Kanaguma Party Karadi, Economy Fail Oire, Abuyao, Prime Minister Gimapok Nabita, and Employment Day, and a Pang Topayao, Taure. Lengagas Napiri Batabuk Mayamasi, Makwe Udrabazala. Makwena lenga paring ida lausilam daga haido pangam dana thamlamba thabak mayam adu lenga gasina lakpada haido khibane lenga gasigi matam da lauki bathabak sing tarani tha makhai asigi manung da loina haido lagane hana lausinaraga lainaram badina amasong sungsina balenga koibana kumna yangsina hudrabadi scale da thogadra ani yangsinda ba yadabane kumna yangsinda ba yadabana maram orga matam lobani haige Mahan hai Prime Minister Narendra Modi ki sahi kun asna pang thoki bathabak thorum kya du Lebang nama sekhang lebam yui kya na Modi ki maramda fongdo lagi ibal lerika si nai na bane. Ana leramba lebak kadudi tausi nghaktani Prime Minister Narendra Modi di asoiba aranba kaya adu hongdo pu matau tai hai ke. Kamjong 200 kilometer mangarong gi lamang bagi singna balaire khunja seng. India madi Myanmar ka lonaba Manipur gi Kamjong district manung chanba Phaiko village da yongliba lamkhai gi pillar number 101, 102, amadi 103 asi lana yongsinba maramda Manipur gi lam kilometer mangarom mangbagi singnaba laire ana khunja singna phangdorakli Wafamasi United Committee Manipur UCF na lamkhai gi pillar sing yangchanba gi makha satharakpa khongsada boina ngarang chakhiba khongsada amada Phaiko village gi sefi yauna khunja singna phangdorakibani Yangchan khongsada du UCF gi president Joy Kontausam lochingba media chawba timma manda satkibani khongsada du da Phaiko village amadi Nambisa village ki kunjas na fongdorok pada lamkhai gi border pillar number 103 asi Manipur gi lamkhai da kilometer manga Manipur da sangsilaga yong bane masida natna khunja sing da karigumba amata khangalam dana Indian Army amadi Myanmar Army ka pullaga kumja lisingani taraga mapan lisingani kunda yong ki border pillar number 101 amadi 102 asiso aranba mong da yong ki badi lamkhai gi pillar sing asi aranba mong ida jungchalle ani yaning da ba fongtok loba khunja sing bo Indian Army update Myanmar Army aki akhang pi bada natana fajin punsin ba phawa yaure masigi jamatak ta lamkhai gi chaina ba leibana khunja sin da makhoi ki lofam amadi pam da jatbada Myanmar Army amadi Indian Army na won bagi thabak sa thara katra aiduna ki ba leibadagi lafam amadi pam da satpa ngamna dre lamkhai gi lamang bagi chaina ba leiriba si waroisin purakna ba hona bada India langa na puksel sena thabak tawdriba karigino Lamkhai da leriba khunja sing asi India masa nadavra ifai pu sing da thampira ba Manipur ki ngamkhai khanda kan bidana bu hona biu aina Manipur laka ki poning sing silagle Amrom da yangsan khongsa da duga mari lena di using ki President Joy Chandra Konthu jamna hai ki bada Manipur amadi India lengan atu matam da border ki chaina ba wathoga si akan bam yangsan pi duna waroisin purakna ba hona biu Lamkhai ki chaina ba sigi matang da mamang da thikat pa ki thabak da Dr. R.K. Ranjan na expert committee on the saruk yaba ga loinana waroisin purakna da UCM da thajaba pikibane Manipur da han boina siza hostel gi doctor singna Myanmari ambagi khudani hapkre Manipur da han boina siza hostel and research institute ki Manipuri masa ngak to oiba doctor khutfu amana Myanmar da gi lakpa Myanmaris ambagi khudani pak yamna mai pangna hapkre Hiramasi ki matang ngasi hostel asigi auditorium da pangthoki ba pawmi singuna ba amada hostel asigi MD Dr. K.S. Palina Fongto Kibada Siso Hostel na miyam ki damak piri ba service asi thajaba thamtone India ki ate state singamade Myanmar yauna India ki wangmada leiba leba kya ta ki miyo kya su laktuna layangkre masigi makha tarak poina masagi sahi humpuga bapan rom surapa Myanmar masa asi sahi asi ki taraga ni thoida hostel asida admit tawraki hostel asigi
orthopedic surgeon Dr. P.S. Iboyama amadi Dr. Bigdan Lusingba team amada tha asigi taraga tarukda mai phangna operation tawduna khudani mak sinba anaba du haujikti lengba otpa mafung phana ngamle matawasum na hostel asina ahongba mamalda world class ki treatment facility piba ngamba asina hostel asida Myanmar dagi faisal lapagi sangsu hekalakle hostel asida medical tourism ki lamda lawriba thawdang asida lamda masege miyamnasu cooperation pibiu hana Dr. Palinam akathana phangdoke makatarakwa topa pauda Pakistan de ising isau thok padagi laina tilna sandorak lipa si control tawba ngambagi wangwada laire Pakistan de ising isau thok laba mafam singda laina tilna sandorak padagi siba mioi masing ki sanga si hengalak ba loina control tawba ngambagi wangwada laire ana official source samagi matung ina phangdokle Bollywood actress Angelina Jolie chu South Asian nation asida surprise weba khongset ama pangthokrabani handaki sayul khara ki matam asda Pakistan da mamangi matam da chuban dong gi chang adudagi sarugahum hengkana chukiba asina maram waraga angang samanga yangkai ga mathoi amadi nupi sohum taragani fanjauna miyoi lising amaga samanga yangkai ga mapan sikrabani officials ne warning tokibada hausik lairiba Pakistan gi sing isauna sogal laba mafam singda laina tilna sandorak liba asi control tawba ngambagi chang ta laire UNICEF ki maikedi gi su masi athom matam da yang siluk da bataragade hena kodong thinangai oiba phibam ama laklagani haire hausi sing isaw wasina mafam laifam safam laitaba miyoi kya ama labuk lamang da jarik na duna laire isaw gi phibam masi khara makai antharak ba haure masi tha ani dagi ahom phawagi matam gi manung de isaw khandarak ba yana laire ising thamjin da laire ba mafam sing aduda malaria dengue fever skin infection amadi diarrhea sing ba thorak ba yana laire Bollywood actress Angelina Jolie Pakistan da thunglakhi ba loina Daudi district de ising isauna awaba mayong riba miyo ising ko na wari sana ke Pakistan ki lamdam ki sarukta Daudi district asi isaw osina khwadagi phibam sokal ba yaryani mangna 10 kantun awaba phibam madale riba no pikya amago na duna wari sana ki an international aid organization IRC ki mai kedagi phangdoragli actress Angelina Jolie da makoi ki chana thakna da pot chai ising abadi medical ki attention wat pagi matang do wagalake Hauki basahi tararong ki matamasida Bollywood actress Angelina Jolie na balem ki thakda awana taraba miyo ising da bating pambagi kathoklaba thabak thoram kya lakhrabane Iran na anti-hijab protest tawduna kokhumpi mai thakre Iran da anti-hijab protest tawbagi khongjang changsiliba nopi oibi kya na kokhumpi mai thaduna protest tawgre an official report amagi matungina phangdogle Iran da hijab ki lo thugai habagi damakta police na phaki ba nopi ama sikraba matung tarakpada Nubi oibi kaya amana thawong du yaning da bolla duna protest tawbagi khongjang changsilagli ngasi ga thana numit mangani chumda satharaki ba khongjang asida nubi oibi cha kaya amana sarukya ki ba loina na makhoi ge hijab singa do pulap pusilaba matungda mai thaduk tan protest tawbagi khongjang changsen ge activist na phangdo ki bada ormiya pirancha amadi karman sa da security force na protester nubi ama yauna bi hom dong mai na kap tan har gre authority sing na di protester sing bo Karman sada civilian ani amade police assistant amma Shiraz Tahali and Maral Siri Iran the hijab logi mayuk the yaning the latona protest awege khongjang sangsin ki bada mioi dare chire abag report laire Iran da maikhum kokom phi upti abag mari lena police ta phaki ba mehsa amini sikraba matung tarap da protest awege khongjang sangsilaki Nagalamrom the police ki mai ke dagi de makhoi namba khut chalabi nupi adu bata thi da wena tawkhide mag heartfelt oibadagi khudak ta laikana bangam ta laikida bani aire Anoba COVID wave ki damak sem sanana ba Europe pumbada abel tawgre Europe da COVID-19 ki case masing antarak pagi phibam urabasu pandemic asi aujik loiba nate haratuna European Medicines Agency EMA na continent asig lebak sing da Anoba COVID wave amagi damak sem sanana ba abel tawgre EMA ki health threats amasung vaccine strategy ki makok Marco kaba leri ni hek ta pawmi sin da wangak laduna hai ki matode Hauki basaul kara asda Europe da COVID-19 ki apan ba case masing amadi laina asna sialiba mi masing antarakli habadi data na ulle aduma damak ning thamda sanglak pag loina ekhoina COVID infection ki anopo wave amagi damak sem chaba mathau tai Yogi was doki hedasina makatan hai ki madudi mamangi sahi ani ki matamda manaba scenario ekhoina uba phangke Anoba COVID wave ning thamtha ki matamda lakhi amasung sahi asidasu masigi train asi amok halakpa yabagi thajaba lai Top health official asina corona virus ki anoba parents sing chekchina thidok bahabasi yamna maru oigani anasu phangdoki manhai ki madudi Omicron B.5 variant asi hojik makhatana Europe da dominant variant oina mafum kya da sandurak tuna laire aikoina atai variant sing ki damak dasu mikup nahom sing ba changi kodamoina B.4.6 asi
US da jamna thuna santhokli amasung variant asimak Europe ta thengnare masida natana BA.2.75 variant asisu aikhoina taraina loba yaroi EMA gi chief medical officer Stephen Truss afna haiki madudi kareli gi presentation asidagi aikhoina uba fangliba asi Europe ta leiriba aikhoi punamana pandemic asi haujisu lepa leitri haibasine EMA gi Human Medicines Committee na COVID-19 gi original strain gi mathakta Omicron gi sub variant sing abadi BA.4 amasung BA.5 ta target tawduna adopted vaccine sing sinanabagi authorization pinana recommend tawkre factory mai sakpada miyoi ahum sikre Andhra Pradesh ki Sidurda Rangasari Street paper plate manufacturing company amada sai ngasi ayuk mai sakpada miyoi ahum sikre Pradesh ki matungina factory adu ki mamangda short circuit ama thokpada ki mai adu sakibani amasung manungda leiba miyoi ahum siki tawdogadu yum sakai saki pung homlom thabada thokibani aikhoina mafam adu thongbada factory adu maikhuna yom silami mai amasung maikhu adu sengdokna ba aikhoina matam khara lawringaida miyoi ahum wakal mangdona leiramge aikhoina makoi ostanda pukhat ki adu bukan bangam khidre ana Jidur fire station ki sub inspector aman haike mai sakwa tu lupa laktar harongi assess mangkre haire paglang ning khairak badagi miyoi ani sire mari sokre Maharashtra ki Thane district ki manung chanba Dombi Valley Station manakta ngasi railway ki protection wall ningkharak pagi thaudokta sinmi ani seki bagaloinana atoba mari asuk kapanangan kre ana police ki maki deki phangdorakle police ki report matung ina Dombi Valley Station manakta railway ki anov protection wall sing sabagi thabak chathari hauji siam sabagi thabak chathari bok wall adu ki saruk khara khangaudona ningkharak badagi misimina yawba laibak thiba thaudokadu thokibani haire Dombi Valley ki assistant police commissioner Sudil Kurhaden apamai sing da phongdo khibagi matungina Dombi Valley Station ki saruk sidalam khopsilak pagi thabak chatharakli bado thengnana pagi damak anuba phanglang sing khagat pagi thabak chathagi bani phanglang khagat pagi thabak chathari ba mafam aduda sinmis na madam khara ki leina da khangpok amalai makoi na khangpok adu ki manung da leiringa da khangaudana phanglang ningkharak padagi makoi taret nanjan ki thawdog adu da sinmi ani se ki ba kaloina mari swaki bani Sin province da dengina miyoi kun ga taret sian gre Pakistan da sadi raba ising isauna maram oidona lebagas da kangna thokan batengi laina gi laisat kansila khiba kaloina lebagas gi Sin province da laina asina maram oidona miyoi kun tare sekre aina yim sagasna mit hal authority sina phangdokre agency na provincial health department gi warol paladun hairi madudi dengina na badagi siraba sing adu Karachi da laiba sing ne department sina makhata na hairi madudi aukiba pung kun mari gi manung da sin da dengi gi anoba case sahum yankai gam da report dauke September da laina asina sokhala phami sing ki masing lising hom chamanga marfudra mari yaukre amadi sahiya sigi apun ba patient masing na lising taruk sa maga hom phoga hom doi sure University Mairoi ama matom da sijakre Punjab da laiba University ama da degree tamlipa Mairoi ama masa matom da sijakra ba matong mesi adu ki matang da asumba wel potok na ba demand tawradon masing yamla ba Mairoi kyana University campus da khongjang jangchen kre hare Police ki report matung ina Lovely Professional University da degree tamli pa masagi jai kun mathoirom suraba Agni S Dilip Kauba Kerala da ki Mairoi ama masa matom da sijaram ki bane first year tamli pa Mairoi asina sijaki bagi maram aujuk pa bagi ana chap chana khang bangamdre adomara mahak masagi oba problem na sijaki ba ram yai ana thajanare University ki maike de ki sumisi asiki matang da chap chana khang ba leite ana phangdora kre adomara mak hoki ba mit khani ki mamang da ki auraka lai ki traba Dilip mahak masagi lanai oiba nungai taba khara lai ana mahagi class ma sing da phangthok lamadi lai mana na tamlakiba NIT Kalikata thokiba thodok ama ki matang da mahak masa matam pumbada awabu wakhalon amadu ungdon la lekibani haire Lafoi pizza da bagi namakta samuna nekhai don hatkre tabati yamna thazaroi da thodok ama oiriba ngasi Madhya Pradesh ki Siwani district tanufa amana Lafoi pizza da bagi namakta Samuna nekhai don hatkre haire thodogasi Siwani district ki kilometer korlom salaga leiba Rahiwad village da thokibani hira ko samu amom asiga loina samu aduba senariba Bharat Basudev na lambida chalingai da truck driver amara Lafoi lafang khara samu adu da pijana da bagi damak piramke adumai namak Basudev na Lafoi adu samu da pijaba gi mahutta khaud hapsen ki madu ubada gi samu adun asaw bag loina Basudev fo mahaki manato na kolaga wangna thangkalaga laibai da thada ki madu gi matung makhona nekhai don hatkhe bani haire School da Gambhir changchilakpadagi mipaiba poknakre Uttar Pradesh ki manung chanba Aligarh da leiba government school amada ngarang Gambhir amba khangaudana changchilakpadagi School adu da tamliba Mairoi sing amadi oja sing yauna mipaiba poknarure ana school authority sinanga si phangdorakre Amarom da divisional parades officer Diwakar na phangdokibada
Kasimpur village leiba government school changchilakiba gombhir adu faraba matong Ganga Turel da thadokre school adu da gombhir changchilabagi pau phangbaga marak nakna leiba mioisina chai amadi wifi jana mafam adu da sangsin ke magwada gombhir adu school adu classroom abada nampu da sangalaba matong sorlon da thamlam kibani harba khunggang asta leiba pukri singda gombhir sing yamna toina changchilabagi thaudok sing thogi haire National Highway da laikhom thokba yaning da bafang doktuna Jharkhand da Congress ki MLA na laikhom da irujakre Jharkhand की गोडा डिस्ट्रिक्ट की मरुंग चंदलाइबा नेशनल हाईवे की पारिंग द पोर्ट होल जामदा लाइमन बना नोंग खरादंग ताराकोदा चाउना लाइकोम थोकबा की खुदोंग चादबा मतम सांगना लाइरकबदा पेंटरबा कांग्रेस की एमएलए अमदा लंबी मयाइदा लेरिबा लाइकोम थोकबा कोंकुट अमदा फमदुना यानिंग द बफोंग थोकबा ओइना लाइकोमना इरुजाखरे माना फिबम फतक लाइरबा नेशनल हाईवे अदु अथवा मतम दम यामगी येगलगा सेमचनना बमरी लेनबा लेंगाकता तक्सिनके महागमा केंद्रदगी कारकिबा लेजिस्लेटिव टीवी का फांडे सिंगना महाकी मसापंबा Highway adugi kongkuta leiramba laikom lainang sing adu haidaduna irujage bane lambi adu leiriba soba fort hon sing adu lengana atu amatam da samjenduna fibam phagat antrabade magi kongsang handu khiroi hadasu congress ki MLA asna phongdoge lambi ase center gi ni natragana state government senafam thogi abagi matang da center ambaso state lengak ani ki marakta wai akum tauna duna marai yena bada mahakte yawu famte araduna national highway 133 adu sahi ase ki me thada pakthok chawthu andana fibam phagat halagani haida Mari lainaba authority na thaudang lawdona laikhrabani amaronda center na national highway faring adugi fibam phagat na bangasi fawa phanamada thadaraktre haike hauju werli ba khudong chada balambi gi fibam adugi yakla miyamna mayunariba awa anasing ko kanana bazar kan ge si minister na lambi adu athu matam da semjil hanana ba thawrang paikhat piyo ana sumhagna statement state lenga ki bafam da taksin ke naga pistol ki matang da center amadi nation ani na new delhi da makata na wari sana ragane am na naga ki firal demand tawre Nagaland Peace Process da saruk yariba khwaidagi chawa khulai paiba group ma oiriba NSN am musung central government ki interlocutor AK Misra ki marakta madam sangna panta dun leiruba warisana bagi tabagasi numidang waram atheng bada mukana makha satharpa yan yari haire masigi matang da NSN am ki member tari na sawa delegation team ama New Delhi da leire salivata asiki taragani tu Nagaland Assembly ki core committee ki member singka unit home minister Amit Shah ko unatun naga santi ki matang tawari sanabasu laikhrabane को कमिटी की टीम अदु नागालैंड की चीफ मिनिस्टर नाइफियो रियोना लुसिंग की बने थासी की तरह तरी तो को कमिटी की मेंबर्स असना आयम की लुसिंग बसिंग का डिमापुर उनदुना हाउसिक ओरग्लिबा इशू असि की मतंग द कुपना वरी वाताई तौना के सेंटर की इंटरलोकेटर एके मिश्रा अमसुंग हाना फंबासी परंबा आरएन राबी अने की मरकता चावना मोरखेन पलेरपदगी ममंग सैदगी हौना नागा पीस प्रोसेस असि की मतंग द सेंटर मसुंग आयम अने की मरकता वरी सानाबगी थबक ममंग दगी चतादुना लाखिबा तो लेपखि बने Peace process ki matang da fan thaduna wari watai sanabak ngamdana lakiba asigi maru iba maram amana ayamna naga gi tongan ba firal amas tongan ba constitution pige davani ane yamna kan helak padage center no wafam matu jaraki daba asinane matamadu da center gi interlocutor oina leramba RN Rabibo magi fam dagi lautolaga Tamil Nadu gi governor oina thakhrabani hauki ba kumsing lising amaga sapat marfudara tari tagi hauna yun government na anesan ayam amasung naga national political group ka tongan ba tongan unatuna wari sanabagi thabak sataduna lakhibane political group asiga wari sanaba horakibadi hokiba kumsing lising ani taraga tari tagine kumsing lising ani taraga manga da center na framework agreement ama anesan am ko kurek pinage naga national political group kasu kumsing lising ani taraga tari ki December da aroiba yana bagi phibam ama propangam ke tongan political singi batungin haujikti anesan am na hokiba kumsing lising ani taraga manga gi August home da center ga yana kiba framework agreement adu da jimpam waraga waroisin ama propa pamle sairagas da IM gi mouth space amba wariba Nagaland boys hariba se fonga sege September gi edition da fongdor kiba matungina naga political togasi sahi kun manga mafung phagre adu ga framework agreement side tawna kiba na sahi tarit mafung phare sanglaba matamasi naga miyamna makoi gi lehiba rajniti gi issue adu santiyon loisin ba pamba da gi tumina khangdona lakibani haike Nagaland Boys editorial aduda makatana fongdo kibada kumsing desing adi taraga mangagi agas homda center masung ayam adi gi marakta framework agreement khodek pina kiva aduna asia gi awang nofokta khwaidagi matam sangna satargi balal hobagi irang adu loisinba ngamle anabiam tenba function kya da prime minister Narendra Modi na makho phone lauduna lakhibane numida to anu bujjuk ama haurabani ansum hagna ngahek leitana fongtokle kumsing lising ani taraga mangagi agas hom asi India gi puari da Kaungam dana sana ki megna idun lehura kada banabit amari ana prime minister na pangdoki adu bangasi de maki wahising adu hamset hamfoina ba phibam da darakli ana wafam editorial adu da pangdoki hare
अरोइबद कंटेंट सिंग असिगी मरुइब पाउ खरा असिब पाउदम जरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पदागजरी चैनल असिना तोमदा कानारबदी सब्सक्राइब तौबीद्रिबसना सब्सक्राइब तौबीरम लोइनना लाइक एंड शेयर तौबसु काबिगनु पुनमक पो अमक हन्ना थागजरी।